Hello mayam. Mayam akhoi ngasi amuk chabagi mayam mangda thamaga amuk lae. Akhoi ngasi chadoise bem kai kai no se. Sina burger. Yung burger mamingduna Chikalika burger hai bako. Chikalika burger hai. Aduga sida yawsi grilled chicken patty yaure plus fry egg. Adagi chicken bacon strip yaure, chicken sauces yaure, ado chicken salami ga. Mayam amdi yawe ado anubani ngasi try tawsin tawbani hawgadra khangde. Aduga sisina kainone sauces to aduido akoina lairaga se yerum ne besan ga taraga ne akoina fry bane sise tawasina french fry laire sisu amma mai frozen do aduido lairaga akoina tawbane sina mayonnaise ka ketchup ka laire situna yerum ga besan sita awi bado adi maning do laire bako ado hojilla ai burger si last time sasra burger si adum kena toban phara saminna bana phara no hoi makan yengda kai toksarage mayam burger si kamai tawre no package ka dia phajana tawrai manung dana kai no LM burger mai tawre ana mo try siya sa hap tissue paper burger siya ama chick pana pa din nale sila yung mga burgers how do di mali masaksi de ayun si Ana si ayun yan sama ng chick pa din sayang na Sara how pa halo burger si how hello oy na meba hi how ba Hindi na mag-game na yung ba? Sila ganyan. Hawan yun. Ako inyong si sauces kaya hay niya ganda. kaya pang ba sauces Hindi siya hawan nga siya. Ay, paman na. dum how After, mayonnaise ka mo sayang ya. nan sauces do chicken ni kay maming kay haya Không ra. Mà là thiên nhiên giảm mỗi chuyện. Trên thực ra. Cái French fry làm thì bên anh còn được ta được. Anh chỉ ăn pan mà. mà difference pa am so ma Ơi, sabi sa am pa mo on ba chỉ hai nó ngầu thủ để vậy nó xì ngầu đen này đã. Nhưng ăn mình thăm vậy. Chicago soup hầu đấy, thầu ai nó ai chứ. ma french fry u ba khang am da ba do ta ba yan Hao ấy, alu chỉ ăn pan này. si na dum so sai as ui le ben si Thấy chưa? Nung cái chân gì vậy Hao ấy, phí sự. Sao? ma ko ai lấy đi ạ rồi chứ Nó có mà lấy nhỉ? ama cha ama le tang khai le ba Anh sao không có gì em thành mấy thì bằng bên đây rồi hả bạn? sai yo Hayır. Hiç sesi. Aslında hamen yapıyor. Hiç sesi. Hani sadece be. Kanda bu. Ma aldı adı yine.
ꯍꯥꯎꯔꯝꯕꯗꯣ ꯃꯍꯥꯎꯁꯦ Alright. Mai alu si masaya. Alu mahabudi lai. Uidi uya. hawai nungaite uyangase Noi thumgumba yautaba male ko. Ana. Amawda ado sauce kanya ketchup ka tro sa kanadi ne french fries plain oibsina paame aidi sum Ayo ina dinga si burger na pasta re. ai cheese yam hawe sise duwa Atay di sa. french fries sidi aidi yam paambanina sidi habam khangdare Apa makan bang khangdraba. hawe black 이노세 칸베라 제가 바가지 시키당 하바가 도잉야 Aina ne burger ki sa khwai nuai te burger thara dei ti sa ba hai te ba. Group ken do ge pa bam nak kham na. kidam tha Zomato day order tawbane akoina burger se yumda dum delivery tawrae 20 minutes kumba change adu fajana di deliver tawbire packing hawani moigi ama deliver to mai si moigi rating pi pizza bagi ko hawkan di angde phat kang pro yamna respect aina wa ngang singa nga tawbire moi je rating fajadra su moi mapuna nang haidi fajana deliver tawda male ko lega to complain to moi dam nuai ta ro moigi film to mal ko pesa ko mai matang khara lemne moi rating si tongan ne deliver ge su tongan na pi ko rating ai di kida ketchup tay jin basna hawta hawamni ai je mayonnaise ko hapsinge ta hapsla arai mai ai namna ba wai namna da ke sab pai changa kawe wen me so se so am ta lam Thì bọn mà nên luôn chuột gì Ma'am, ay sauces ani chu bang sa ge abem ni phanyam haul ay sauces hay na da nan mai Mẹ ấy pang sa rồi da Sài Gòn là cái mẹ bị xuống xịt à kìa nei ice cream da ma to ta ta ge ko Chụp đẹp con này rồi ở xuống đó cái bây giờ không biết đâu ra mình tao làm gì sauces ga kai ko man to che mi jang ma chicken sauces chicken mới tập thái được đấy ti ma al ma ya ta khai ma tum da 한진 데도 아마 moi ke to lam ni ko masala kha de ꯑꯗꯨꯗꯤ ꯃꯈꯜ ꯂꯩꯗꯅ ꯄ꯭ꯂꯦꯟꯒꯤ ꯂꯩ ꯃꯁꯥꯂꯥꯒꯤ ꯂꯩ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯔꯛꯏꯁꯦ ꯀꯥꯎꯊꯣꯛꯄꯅꯤ ꯅꯍꯥꯟ ꯄ꯭ꯂꯦꯟ ꯂꯩꯁꯦ ꯃꯁꯥꯂꯥ nang nan airport ke hawe ha do se ka nan he ꯈꯪꯗꯦ ꯑꯦꯌꯥꯔꯄꯣꯔꯠꯀꯤꯁꯨ ꯍꯥꯎꯋꯦ mi de masan che bane khangde ga hai ga de ma ꯄꯨꯡ ꯂꯩ ꯌꯥꯏ ꯁꯤꯁꯦ adum mamin kaw horen yeng ꯄꯦꯀꯦꯠ ꯂꯩꯕ ꯌꯥꯝ oi ꯐꯥꯏꯅ cha na bu ne he da mamin ga yeng ꯅꯪꯒꯤ ꯍꯧꯔꯤꯁꯤꯁꯨ ꯁꯤꯁꯇꯦ ꯄꯤꯁꯅꯦꯕ ꯑꯗꯨ ꯅꯣꯏ ꯍꯥꯜꯂꯛꯄꯗꯨ ꯀꯌꯥꯅꯣ 30ꯗ 25 ꯑꯃ ꯍꯥꯟꯕꯅꯦ ꯑꯗꯨ ꯂꯩꯌꯦꯕ ꯑꯗꯨ ꯌꯦꯡ ꯌꯥꯅꯦꯕ ꯁꯣꯁ ꯇꯩꯗꯝꯅ ꯀꯣꯠꯂꯦ abe nang pa ma ne he na mashed potato do se ma sa ba jo
포테토가 아가 아시다이 ꯀꯩꯅꯣꯗꯣ 브라운도 가진도 ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯃ ꯕꯇꯔꯒ ꯕ꯭ꯂꯦꯛ ꯄꯦꯄꯔꯒ ꯍꯧꯕꯗꯣ ꯋꯥ ꯑꯃꯨꯛ ginger garlic spring onion ꯒꯥꯔꯤꯛꯀ ꯇꯧꯕꯗꯣ ꯁꯦꯝꯃꯒ ꯑꯩꯅ ꯑꯕꯦꯝ ꯑꯂꯨꯁꯤ ꯆꯥꯉꯝꯗ꯭ꯔꯣ ꯉꯝꯅꯤ ꯂꯣꯏꯅꯒ ꯍꯥꯏ ꯑꯩ ꯌꯦꯡꯕ ꯇꯥꯏ ꯃꯥ ꯃꯥꯝ ꯄꯤꯀꯦꯠ ꯑꯃꯁꯨ ꯑꯩꯒ ꯍꯧꯔꯤꯅꯦ ꯑꯩ ꯉꯝꯗ꯭ꯔꯣ ꯉꯝꯅꯤꯒ ꯍꯥꯏ ꯁꯤ ꯁꯣꯁꯦꯁꯁꯤꯁꯨ ꯄꯨꯛ ꯐꯅꯌꯥꯝ ꯊꯟꯒꯠꯂꯤꯅꯦ ꯈꯪꯒꯠꯂꯦ ꯀꯥꯏꯌꯦ ꯀꯩꯅꯣ ꯁꯨꯁꯦꯁꯁꯨ ꯂꯩꯔꯒ ꯌꯦꯔꯨꯝꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯅꯤ ꯑꯃ ꯑꯍꯨꯝ ꯇꯩꯁꯦ ꯑꯗꯨꯒ ꯕꯦꯁꯣꯟꯁꯨ ꯍꯥꯞꯆꯤꯜꯂꯦ ꯊꯥꯎꯗꯁꯨ ꯇꯧꯕꯅꯤꯅ ꯊꯨꯏꯗꯅ ꯈꯔ ꯊꯥꯎꯁꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯅꯤꯡꯕ ꯆꯥꯁꯨ ꯅꯣꯡꯃ ꯃꯤꯅꯤꯠ 10 ꯀꯨꯟꯗ ꯑꯣꯏꯔꯁꯨ ꯍꯨꯃꯥꯡ ꯇꯥꯍꯟꯕ ꯑꯦꯛꯁꯔꯁꯥꯏꯖꯃꯛ ꯇꯧꯔꯨ ꯉꯝꯗ꯭ꯔꯁꯨ ꯍꯥꯎꯁ ꯍꯣꯜ ꯊꯕꯛ ꯇꯧ ꯌꯥꯏꯗꯅ ꯌꯨꯝꯒꯤ ꯑꯩ ꯐꯒꯠꯁꯤ ꯍꯥꯎꯔꯦ ꯄꯥꯏꯕ ꯍꯩꯇꯕꯩ ꯋꯥꯗ ꯉꯥꯏꯔꯦ ꯃꯣꯏ ꯆꯥꯏꯕ ꯌꯥꯎꯕ ꯃꯄꯥꯡ ꯊꯨꯝ ꯌꯥꯛꯄ ꯑꯃ ꯊꯦꯡꯅꯩ ꯑꯩꯁꯨ ꯊꯦꯡꯅꯩ ꯍꯣꯏ ꯑꯗꯣ ꯕꯕꯜꯁꯦ ꯑꯩꯗꯤ ꯅꯥꯀꯟ ꯑꯃꯗ ꯄꯥꯏꯊꯣꯛꯈ꯭ꯔꯦꯗꯅ ꯑꯗꯨꯏ ꯅꯥꯀꯜ ꯑꯃꯗ ꯆꯠꯈꯤꯕ ꯑꯃ ꯌꯥꯎꯔꯝꯃꯅꯤ ꯃꯦꯛꯗꯣꯅꯦꯜꯒꯤ ꯕꯔꯒꯔꯅꯗꯤ ꯍꯥꯎꯋꯦ ꯕꯔꯒꯔꯁꯦ ꯃꯥ ꯑꯂꯨꯁꯨ ꯌꯣꯝꯃꯦ ꯑꯂꯨꯁꯦ ꯑꯩ ꯌꯥꯝ ꯆꯥꯕ ꯉꯝꯕꯗꯤ ꯑꯣꯏꯕꯅꯦ ꯉꯁꯤꯁꯦ ꯌꯥꯝꯃꯟꯕ ꯊꯦꯡꯒꯠꯄ ꯊꯥꯎꯗ ꯊꯣꯡꯒꯠꯄ ꯇꯥꯎ ꯌꯥꯔꯣꯏ ꯑꯗꯨꯕꯨꯗꯤ ꯊꯣꯡꯅꯗ꯭ꯔꯅꯦ ꯀꯩꯝ ꯑꯂꯨ ꯃꯌꯥꯝ ꯈꯜꯂꯨꯔꯅꯨ ꯀꯩꯅꯣ ꯍꯣꯔꯦꯟ ꯌꯣꯝ ꯂꯩꯁꯤꯗꯤ ꯅꯨꯡꯗꯥꯡ ꯆꯥꯛꯁꯨ ꯌꯥꯎꯋꯦ ꯍꯥꯎꯔꯦ ꯑꯩꯒꯤ ꯕꯔꯒꯔꯁꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯣꯏ ꯆꯤꯁꯀ ꯍꯥꯞꯄꯤ ꯃꯌꯥꯝꯁꯦ ꯅꯣꯏꯗꯤ ꯅꯣꯏꯈꯠꯇꯧꯕ ꯆꯤꯟꯖꯥꯛꯅꯤ ꯁꯤꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯐꯖꯩ ꯌꯨꯝꯒꯤ ꯆꯥꯛꯇꯦꯕꯀꯣ ꯄꯨꯈꯝ ꯃꯌꯥꯝ ꯆꯥꯔꯁꯨꯅꯦ ꯆꯟꯕꯗꯣ ꯑꯗꯨꯝ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯆꯥꯝꯗꯕ ꯏꯁ ꯆꯥꯛ ꯆꯥꯗꯅ ꯆꯥꯗꯕꯒꯥꯏ ꯄꯨꯈꯝꯒ ꯍꯥꯏꯗ꯭ꯔꯣ ꯆꯥꯗꯅ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛ ꯌꯥꯄꯣꯟꯇꯦꯅꯦ ꯄꯩꯁꯥ ꯆꯪꯅ ꯁꯦꯝꯈ꯭ꯔꯕ ꯐꯤꯕꯝꯅꯤ ꯀꯅꯥ ꯆꯥꯛ ꯆꯥꯗꯦꯗꯣ ꯃꯌꯥꯝ ꯁꯕꯥꯟꯗꯤ ꯌꯦꯡꯉ ꯑꯗꯨꯝ ꯈꯪꯉꯤ ꯁꯕꯥꯟ ꯌꯦꯡꯉꯒꯗꯤ ꯈꯪꯗꯝꯃꯤꯗ ꯑꯗꯨꯝ ꯆꯥꯁꯨ ꯅꯣꯏꯒꯟꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯁꯦ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯗꯕꯨꯗꯤ ꯈꯔ ꯄꯥꯛꯄꯅꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯈꯔ ꯄꯤꯛꯑꯦꯕꯀꯣ ꯑꯗꯣ ꯀꯦꯃꯦꯔꯥꯗꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯄꯥꯛꯀꯜꯂꯦ ꯑꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯥꯏ ꯄꯤꯛꯄꯩ ꯑꯃ ꯅꯣꯏꯗꯕꯗꯤ ꯃꯥꯟꯕꯗꯣ ꯆꯥꯗꯤ ꯑꯗꯨꯝ ꯆꯥꯕꯅꯦ ꯉꯁꯥꯏꯗꯩ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯝ ꯈꯪꯉꯝꯅꯤ ꯁꯣꯁꯦꯁ ꯑꯅꯤꯅꯦ ꯑꯩꯅ ꯆꯥꯏꯗꯣ ꯑꯍꯨꯝꯅꯦꯕ ꯉꯁꯥꯏ ꯆꯥꯏꯗꯣ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯗꯕ ꯑꯣꯏꯕꯅꯦ ꯑꯗꯣ ꯉꯁꯤꯐꯥꯎ ꯑꯗꯨꯗꯤ ꯐꯅꯌꯥꯝ ꯆꯥꯔꯦ ꯀꯩꯅꯣꯅ ꯀꯩ ꯄꯥꯝꯃꯦ ꯑꯃꯨꯛ ꯄꯥꯝꯗꯦ ꯑꯗꯨꯏꯗꯤ ꯄꯥꯝꯗꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯅꯕꯨꯗꯤ ꯄꯥꯝꯕꯗꯤ ꯄꯥꯝ ꯑꯂꯨꯁꯨ ꯌꯥꯝ ꯄꯥꯝꯗꯕꯅꯦꯕ ꯑꯗꯨꯅ ꯃꯥꯗꯤ ꯐ꯭ꯔꯦꯟꯁ ꯐ꯭ꯔꯥꯏꯁꯁꯨ ꯄꯥꯝꯗꯔꯦ ꯁꯣꯁꯦꯁꯁꯨ ꯄꯥꯝꯗꯦ ꯍꯥꯏꯔꯦ ꯑꯩꯅꯅꯦ ꯄꯥꯝꯃꯤꯁꯤ ꯕꯣꯔꯥ ꯁꯤꯡꯖꯨ ꯀꯥꯡꯍꯧ ꯁꯤꯒꯨꯝꯕꯩ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯆ ꯌꯥꯔꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯦ ꯈꯔ ꯑꯩꯈꯣꯏꯗꯤ ꯕꯣꯔꯥ ꯑꯣꯏꯒꯦꯔꯥ ꯁꯤꯡꯖꯨ ꯑꯣꯏꯒꯦꯔꯥ ꯕꯔꯒꯔ ꯑꯣꯏꯒꯦꯔꯥ ꯑꯁ ꯄꯨꯂꯞ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯃꯥꯗꯤ ꯌꯥꯎꯕꯤꯄꯣꯟꯇꯦ ꯍꯥꯎꯕꯨ ꯍꯥꯎꯔꯗꯤ ꯌꯥꯏ ꯑꯩꯗꯤ ꯍꯥꯎꯇ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯗꯦ ꯆꯥꯅꯤꯡꯉꯗꯤ ꯏꯇꯣꯝ ꯈꯛꯇ ꯆꯦꯡ ꯁꯤꯡꯖꯨ ꯑꯃꯨꯛ ꯆꯥ ꯀꯩ ꯑꯃꯨꯛ ꯆꯥ ꯃꯥꯗꯤ ꯅꯣꯡꯃ ꯐꯥꯗꯣꯛꯀ ꯇꯦꯁ ꯇꯧꯕꯒꯤ ꯆꯃꯁ ꯑꯃꯅꯤ ꯀꯣꯠꯂꯤꯗꯤ ꯂꯣꯏꯔꯦ ꯑꯩꯁꯤ ꯊꯥꯏꯅꯗꯩ ꯀꯩ ꯑꯩꯈꯣꯏ ꯏꯅꯥꯠꯀꯤ ꯃꯩꯇꯩꯒꯤ ꯆꯤꯟꯖꯥꯛꯉꯩꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯕꯗꯣ ꯑꯩ ꯃꯄꯥꯟꯒꯤ ꯀꯩꯀꯩ ꯇꯧꯕꯗꯒꯤ ꯏꯔꯣꯝꯕ ꯀꯥꯡꯁꯣꯏ ꯑꯗꯒꯤ ꯌꯨꯝꯒꯤ ꯄꯥꯛꯅꯝ ꯂꯩꯕ ꯑꯗꯩ ꯕꯣꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯤꯅ ꯍꯦꯟꯅ ꯑꯗꯨꯕꯨꯗꯤ ꯄꯥꯝꯃꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯖꯩꯑꯕ ꯁꯤꯒꯨꯝꯕ ꯑꯗꯨꯕꯨꯗꯤ ꯆꯥ ꯑꯗꯨꯝ ꯀꯌꯥ ꯄꯥꯝꯃꯁꯨ
ꯍꯟꯖꯤꯜꯂꯀꯥꯟꯗ ꯏꯁꯥ ꯆꯤꯟꯖꯥꯛꯇꯣ ꯑꯗꯨꯝ ꯇꯥꯏꯗꯅ ꯃꯌꯥꯝ ꯍꯥꯎꯔ ꯆꯥꯔꯁꯨ ꯑꯗꯨꯝ ꯏꯁꯥ ꯆꯤꯟꯖꯥꯛ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯇ꯭ꯔꯣ ꯃꯄꯥꯟꯗ ꯁꯨꯝ ꯆꯥꯔꯨꯕꯩ ꯋꯥꯗꯤ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯦꯕ ꯑꯗꯣ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯆꯥꯡꯗꯩꯁꯨ ꯏꯁꯥꯒꯤ ꯃꯈꯟ ꯃꯈꯟ ꯏꯔꯣꯝꯕ ꯑꯗꯩ ꯀꯩꯀꯩ ꯃꯈꯟ ꯃꯈꯟ ꯇꯧꯔ ꯆꯥꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯃꯣꯏꯁꯤꯗ ꯕ꯭ꯔꯦꯗꯇꯨ ꯌꯥꯝ ꯌꯥꯎꯔꯤꯉꯩꯗꯗꯤ ꯈꯪꯗꯦꯕ ꯕ꯭ꯔꯦꯗ ꯌꯥꯝ ꯀꯩꯅꯣꯝꯗꯩ ꯌꯥꯎꯔꯛꯇ꯭ꯔꯀꯥꯟꯗ ꯊꯨꯝ ꯌꯥꯛꯄ ꯑꯃꯗꯤ ꯑꯌꯥꯛꯄ ꯌꯥꯎꯋꯤ ꯑꯃꯈꯛ ꯌꯥꯎꯔꯦ ꯑꯩꯅ ꯈꯟꯕꯗ ꯃꯣꯏꯁꯤꯒꯤ ꯑꯃ ꯀꯩꯅꯣꯁꯨ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯁꯣꯁꯦꯁ ꯅꯠꯇꯦ ꯁꯂꯥꯃꯤꯁꯨ ꯅꯠꯇꯔꯦ ꯕꯥꯔꯕꯦꯀ꯭ꯌꯨꯗꯩꯔꯣ ꯃꯁꯤ ꯑꯃ ꯆꯥꯔꯦ ꯁꯤꯁꯦ ꯕꯥꯔꯕꯦꯀ꯭ꯌꯨ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯊꯟꯁꯨ ꯊꯟꯖꯤꯜꯂꯛꯑꯦ ꯄꯨꯂꯞ ꯃꯄꯥꯟ ꯊꯣꯔꯛꯑꯦ ꯎꯝ ꯁꯤꯗꯁꯨ ꯑꯃꯨꯛ ꯁꯣꯁꯦꯁꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯤꯃꯤꯗꯣ ꯑꯁꯣꯝꯗꯁꯨ ꯈꯔ ꯏꯛꯈꯕꯅꯦ ꯍꯧꯖꯤꯛ ꯁꯨꯃꯩꯁꯦ ꯑꯩ ꯑꯃꯨꯛ ꯕꯔꯒꯔ ꯀꯩꯅꯣ ꯁꯤꯟꯅꯔꯣꯏ ꯎꯞꯁꯜꯂꯗꯤ ꯌꯥꯏꯁꯤꯕꯨ ꯎꯪꯉꯔꯣꯏꯅꯦ ꯀꯩꯅ ꯁꯤꯅ ꯑꯣꯟꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯅꯝꯈ꯭ꯔꯕ ꯋꯥ ꯉꯥꯡꯉꯤꯉꯩ ꯅꯝ ꯂꯩꯔꯝꯃꯦ ꯑꯩꯅ ꯑꯌꯥꯛꯄꯁꯦ ꯈꯟꯗꯣꯛꯑ ꯆꯥꯒꯦ ꯁꯤꯅꯤ ꯀꯔꯦꯂꯥꯅꯦ ꯅꯠꯇ꯭ꯔꯣ ꯀꯃꯥꯏ ꯀꯔꯦꯂꯥ ꯌꯥꯎ ꯂꯩꯔꯝꯃꯦ ꯀꯩꯅꯣꯅꯦ ꯃꯣꯏꯒꯤ ꯄꯤꯛꯆꯔ ꯁꯦꯝꯕꯗꯣ ꯑꯗꯨꯗꯤ ꯁꯣꯁꯦꯁꯅꯦ ꯁꯣꯁꯦꯁꯁꯦ ꯆꯥꯅꯤꯡꯗꯔꯦ ꯕꯦꯀꯟꯗꯨꯗꯤ ꯆꯥꯎꯑꯣ ꯁꯤꯔꯣ ꯍꯣꯏ ꯑꯩ ꯌꯥꯛꯏꯕ ꯑꯁꯤꯅ ꯃꯥ ꯗꯥꯏ ꯇꯥꯡꯀꯛ ꯌꯧꯖꯔꯛꯑꯦ ꯑꯩ ꯑꯃꯨꯛꯇ ꯅꯝꯁꯤꯟꯈ꯭ꯔꯕ ꯆꯟꯗꯕꯩ ꯑꯗꯨꯕꯨꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯃꯩꯗꯨ ꯅꯝꯁꯤꯟꯈ꯭ꯔꯦ ꯅꯝꯁꯤꯟꯕꯩ ꯃꯍꯥꯎꯗꯨꯁꯨ ꯌꯦꯡꯉꯣꯕ ꯅꯝꯃꯤꯅꯦ ꯑꯩꯈꯣꯏꯁꯨ ꯁ꯭ꯋꯥꯏ ꯃꯤꯇꯩꯁꯨ ꯄꯨꯡꯇꯩ ꯇꯩꯔꯦ ꯈꯜꯂꯦ ꯍꯨꯃꯥꯡ ꯊꯣꯛꯑꯦ ꯄꯨꯛ ꯊꯟꯒꯠꯄꯩꯔ ꯈꯪꯗꯦ ꯍꯨꯃꯥꯡ ꯀꯥꯈꯠꯂꯛꯑꯦ ꯌꯨꯝ ꯆꯠꯁꯤꯜꯂꯒ ꯎꯪꯉ ꯁꯥꯏꯕꯩꯅꯦ ꯎꯪꯉꯒ ꯎꯪꯉꯒ ꯋꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯖꯤꯟ ꯗꯗꯥ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯥꯏ ꯃꯆꯥꯅꯨꯄꯥꯗ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯆꯥꯛ ꯏꯟꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯉꯥꯡꯁꯤ ꯌꯣꯠꯇ꯭ꯔꯤꯉꯩꯗ ꯊꯥꯕꯨꯝ ꯊꯟꯅ ꯃꯕꯨꯛꯁꯤ ꯄꯤꯛ ꯊꯟꯅ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯏꯗꯨꯒ ꯑꯃꯨꯛꯁꯨ ꯆꯥꯛ ꯏꯟꯁꯤꯟꯈꯤꯅꯦꯕ ꯑꯃꯨꯛ ꯐꯨꯟꯗꯕ ꯑꯗ ꯀꯩꯅꯣ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯩꯅꯍꯟꯈ꯭ꯔꯕꯅꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝꯅ ꯍꯟꯗꯣꯛꯀꯜꯂꯦ ꯃꯥꯁꯦ ꯄꯤꯛꯏꯉꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯗꯨ ꯐꯁꯨ ꯐꯠꯇꯦꯗꯅ ꯐꯄꯣꯟꯇꯦ ꯗꯥꯏꯖꯦꯁ ꯇꯧꯕꯁꯨ ꯑꯉꯥꯡ ꯋꯥꯔꯝꯅꯤꯅ ꯐꯨꯟꯗꯤ ꯇꯧꯈ꯭ꯔꯕꯅꯤ ꯐꯖꯅ ꯁꯥꯏꯗꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯥ ꯌꯣꯠꯂꯝꯃꯅꯦꯕ ꯌꯥꯝ ꯊꯟꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯖꯔꯒ ꯀꯥꯡꯁꯣꯏ ꯏꯔꯣꯟꯕ ꯇꯧꯔ ꯊꯟꯕ ꯑꯗꯨꯏ ꯈꯨꯊꯟꯒ ꯃꯥꯟꯅꯗꯕ ꯐꯤꯂꯤꯡ ꯑꯃ ꯐꯥꯎꯋꯦꯀꯣ ꯆꯝꯐꯨꯠꯅ ꯊꯟꯕꯁꯦ ꯉꯁꯤ ꯆꯥꯔꯤꯉꯩꯁꯦ ꯀꯩꯅꯣ ꯇꯧꯔ ꯏꯁꯤꯡꯁꯨ ꯈꯔ ꯌꯥꯝ ꯊꯛꯆꯤꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯄꯥꯔꯛꯇ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯨꯗ ꯌꯥꯔꯔꯣꯏ ꯁꯤ ꯎꯏꯊꯔꯛꯄꯩ ꯃꯇꯥꯡꯁꯤꯗꯤ ꯊꯟꯅ ꯆꯥꯁꯤꯜꯂꯛꯑꯗꯤ ꯃꯤꯠꯁꯦ ꯇꯨꯝꯅꯤꯡꯒꯨꯝ ꯇꯧꯕꯗꯣ ꯇꯨꯝꯗꯅ ꯈꯥꯡꯕꯅ ꯐꯩ ꯅꯪꯗꯨꯝ ꯅꯥꯔꯛꯀꯅꯤ ꯃꯥꯏ ꯆꯥꯎꯈꯠꯂꯣꯏꯗꯕꯅꯤꯅ ꯐꯩ ꯑꯩꯗꯤ ꯌꯥꯔꯦ ꯕꯪ ꯑꯗꯨꯝ ꯕꯪ ꯑꯩ ꯃꯥꯏ ꯆꯥꯎꯈꯠꯂꯛꯇꯧꯅꯤꯅ ꯆꯥꯎꯈꯠꯂꯕꯅꯤ ꯃꯌꯥꯝ ꯑꯃ ꯑꯩꯁ ꯃꯌꯥꯝ ꯑꯃꯒ ꯃꯥꯏ ꯆꯥꯎꯋꯦ ꯍꯥꯏꯅꯉꯥꯏꯅꯦꯗ ꯀꯦꯃꯦꯔꯥ ꯄꯥꯏꯁꯤꯜꯂꯒ ꯀꯦꯃꯦꯔꯥ ꯄꯥꯏꯁꯤꯟꯕꯗꯨꯗꯤ ꯁꯨꯝ ꯅꯝꯕꯗꯨ ꯁꯨꯝ ꯎꯅꯉꯥꯏ ꯄꯥꯏꯁꯤꯟꯕꯅꯤꯗ ꯑꯗꯣ ꯏꯕꯥꯅꯤ ꯆꯥꯕ ꯌꯥꯕꯁꯨ ꯆꯥꯔꯦ ꯑꯗꯨꯝ ꯁꯤꯁꯤ ꯕꯦꯁꯟꯒ ꯌꯦꯔꯨꯝꯒꯁꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯥꯏ ꯑꯂꯨ ꯐ꯭ꯔꯥꯏꯁꯤ ꯃꯥ ꯏꯁꯄꯦꯁ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦ ꯍꯣꯔꯦꯟ ꯃꯥ ꯐꯅꯌꯥꯝꯗꯤ ꯂꯣꯏꯁꯤꯟꯖꯔꯅꯤ ꯆꯥꯈ꯭ꯔꯕꯅꯤꯗ ꯑꯩꯁꯨ ꯃꯇꯦꯡ ꯐꯅꯌꯥꯝ ꯍꯥꯏꯕꯗꯤ ꯄꯥꯡꯈꯤ ꯃꯉꯥ ꯀꯩꯅꯣꯅꯦꯕ ꯇꯔꯨꯛꯇꯤ ꯆꯥꯒꯦꯅ ꯃꯔꯤ ꯃꯉꯥꯗꯤ ꯆꯥꯒꯦ ꯄꯦꯀꯦꯠ ꯑꯆꯧꯕꯗꯣ ꯑꯗꯣ ꯑꯃ ꯄꯨꯂꯞ ꯇꯧꯁꯤꯜꯂꯕꯩꯅꯦꯕ ꯑꯩꯅ ꯑꯗꯨꯝ
ꯆꯥꯕꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯝꯃꯤꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤ Support ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯈꯔ ꯋꯥꯠꯄꯗꯧꯅ ꯇꯧꯔꯦ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯈꯔ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯆꯥꯖꯕ ꯑꯗꯩ ꯊꯛꯆꯕ ꯀꯩꯀꯩ ꯇꯧꯕꯗ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯁꯨꯝ ꯎꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯁꯨꯝ ꯄꯣꯛꯄꯗꯣ ꯌꯨꯝꯂꯣꯝꯒꯤ ꯃꯤꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔ ꯁꯨꯝ ꯄꯨꯜꯂꯒ ꯂꯩꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯇꯧꯖꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯀꯣꯃꯦꯟ ꯄꯤꯕꯁꯨ ꯀꯧꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯂꯣꯏꯅ ꯍꯥꯏꯕꯤꯔꯛꯎ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯔ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ